ꯅꯨꯡꯉꯥꯏꯇꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯝ ꯑꯉꯣꯝꯅ ꯇꯔꯥꯝꯅ ꯉꯁꯤ ꯄꯥꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤ ꯄꯤꯖꯅꯤꯡꯗꯕꯤ ꯂꯩꯁꯥꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯔꯥꯏꯇꯔꯒꯤ ꯃꯃꯤꯡꯅ ꯕꯦꯕꯤ ꯔꯥꯅꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯇꯣꯃꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯕ ꯏꯃꯨꯡ ꯑꯃꯅꯤ ꯊꯔꯣꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯨꯕ ꯅꯣꯝꯕ ꯑꯗꯨꯝ ꯀꯜꯂꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤ ꯊꯔꯣꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯔꯝꯃꯤ ꯆꯥꯅꯤꯡꯕꯗ ꯄꯤꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯔꯣ ꯑꯁꯤ ꯃꯊꯤꯕꯣꯡꯁꯨ ꯌꯥꯝꯅ ꯂꯥꯎꯔꯝꯃꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯕ ꯃꯔꯝꯅ ꯊꯔꯣ ꯅꯣꯏꯕꯨꯁꯨ ꯌꯥꯝꯅ ꯅꯣꯏꯔꯝꯃꯤ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯊꯔꯣ ꯂꯩꯁꯥꯕꯤ ꯄꯨꯡꯀꯛ ꯐꯥꯔꯛꯂꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯃꯁꯥ ꯑꯁꯤ ꯅꯣꯏꯕ ꯂꯣꯏꯅ ꯍꯟꯊꯈ꯭ꯔꯒ ꯃꯌꯥꯡꯗꯣ ꯀꯪꯕꯗ ꯂꯣꯏꯔꯦ ꯐꯅ ꯆꯥꯔꯕꯁꯨ ꯊꯛꯂꯕꯁꯨ ꯅꯣꯏꯈꯠꯂꯣ ꯅꯣꯏꯌꯨ ꯀꯧꯕ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯊꯔꯣꯁꯤ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛ ꯌꯥꯝꯅ ꯂꯨꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯐꯥꯎꯕ ꯑꯆꯥ ꯑꯊꯛ ꯑꯝꯇ ꯄꯤꯖꯅꯤꯡꯂꯝꯗꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯃꯥ ꯃꯨꯈꯤꯅ ꯊꯔꯣꯕꯨ ꯆꯥꯛ ꯆꯥꯅꯅꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯍꯥꯏ ꯊꯔꯣ ꯊꯔꯣ ꯏꯃꯥꯒꯤ ꯊꯔꯣ ꯏꯃꯥꯅ ꯀꯧꯔꯤꯁꯤꯕꯨ ꯇꯥꯕ꯭ꯔꯣ ꯁꯤꯕꯣ ꯊꯔꯣꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯈꯨꯝꯂꯛꯂꯝꯃꯤ ꯇꯥꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯅꯕꯒꯤꯔꯣ ꯏꯃꯥꯅ ꯑꯩ ꯀꯧꯔꯤꯁꯦ ꯃꯨꯈꯤꯅ ꯑꯣ ꯍꯣꯏ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯁꯤ ꯍꯥꯏꯅꯅꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨꯁꯤꯅꯦ ꯀꯧꯔꯝꯃꯨ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯣ ꯑꯗꯣꯝꯅ ꯊꯔꯣꯗꯨ ꯍꯤꯞꯂꯝꯕꯗꯒꯤ ꯊꯣꯔꯛꯂꯒ ꯃꯄꯥ ꯇꯣꯃꯥꯅ ꯂꯩꯔꯤꯕ ꯃꯪꯒꯣꯜ ꯑꯗꯣꯝꯗ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯄꯥꯕꯨꯡ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯦ ꯍꯥꯏꯅ ꯏꯃꯥꯅ ꯍꯥꯏꯔꯛꯏ ꯊꯤꯔꯦ ꯍꯥꯏꯌꯦ ꯆꯥꯊꯣꯛꯂꯨꯔꯁꯦ ꯂꯥꯛꯄꯤꯔꯣ ꯄꯥꯕꯨꯡ ꯇꯣꯃꯥꯁꯨ ꯈꯨꯝꯂꯛꯂꯤ ꯂꯥꯛꯂꯒꯦ ꯆꯥꯔꯝꯃꯣꯏ ꯆꯥ ꯍꯥꯟꯅ ꯍꯣꯏ ꯑꯗꯨꯗꯤ ꯊꯔꯣꯗ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯆꯥ ꯎꯕꯗ ꯃꯨꯈꯤꯅ ꯅꯪ ꯄꯥꯕꯨꯡꯗꯤ ꯊꯔꯣꯅ ꯆꯥꯔꯝꯃꯣ ꯍꯥꯏꯌꯦ ꯑꯩ ꯍꯥꯟꯅ ꯃꯪꯒꯣꯜꯗ ꯄꯌꯥ ꯍꯤꯍꯧꯔꯤ ꯄꯥꯕꯨꯡꯗꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯆꯥ ꯍꯥꯟꯅꯅꯦ ꯆꯥꯛꯁꯤ ꯆꯥꯊꯣꯛꯂꯁꯤ ꯍꯣꯏ ꯏꯃꯥ ꯑꯗꯣꯝꯅ ꯊꯔꯣꯗꯨ ꯆꯥꯛ ꯆꯥꯅꯕ ꯍꯧꯈ꯭ꯔꯦ ꯃꯨꯈꯤꯅ ꯀꯔꯤ ꯍꯥꯞꯄꯧꯒꯦ ꯏꯆꯥꯒꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯈꯔ ꯍꯥꯞꯂꯧ ꯍꯥꯏꯕ꯭ꯔో ꯊꯔꯣꯅ ꯍꯣꯏ ꯏꯃꯥ ꯍꯥꯞꯂꯧ ꯃꯣꯔꯣꯛ ꯃꯦꯠꯄꯗꯣ ꯈꯔ ꯍꯥꯞꯂꯛꯀꯦ ꯑꯗꯣ ꯆꯥꯛꯇꯤ ꯍꯥꯞꯂꯛꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯆꯥꯛꯁꯨ ꯍꯥꯞꯂꯣ ꯏꯃꯥ ꯍꯥꯞꯂꯛꯀꯦ ꯏꯆꯥꯅꯅꯦ ꯑꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯣꯏ ꯃꯨꯈꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯀꯟꯅ ꯍꯥꯞꯄꯤꯔꯤ ꯆꯐꯨꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯥꯛ ꯈꯔ ꯍꯥꯞꯂꯝꯃꯤ ꯊꯔꯣꯁꯨ ꯃꯗꯨꯁꯤꯡꯗꯨ ꯆꯥꯔꯝꯃꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯃꯥꯜ ꯃꯥꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯕꯗꯨ ꯍꯧꯈ꯭ꯔꯦ ꯊꯔꯣꯗꯨ ꯑꯃꯨꯛ ꯆꯥꯛ ꯑꯣꯛꯂꯛꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯆꯥꯛ ꯂꯩꯔꯤꯕꯣ ꯈꯖꯤꯛꯇ ꯍꯥꯞꯂꯣ ꯃꯨꯈꯤꯅ ꯂꯩꯔꯤ ꯍꯥꯄꯛꯀꯦ ꯁꯦ ꯀꯗꯥꯏ ꯃꯨꯈꯤ ꯆꯐꯨ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯥꯛ ꯈꯔ ꯀꯣꯠꯇꯨꯅ ꯍꯥꯞꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯊꯔꯣꯁꯨ ꯃꯃꯥꯅ ꯆꯥꯛ ꯍꯥꯞꯂꯛꯄꯒ ꯆꯥꯈ꯭ꯔꯦ ꯆꯥꯛꯇꯣ ꯑꯁꯨꯝꯅ ꯆꯥꯔꯛꯄꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯦ ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛꯀ ꯍꯥꯏꯔꯛꯂꯤ ꯊꯔꯣꯅ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯂꯩꯇ꯭ꯔꯕꯣ ꯈꯔꯒ ꯍꯥꯞꯂꯣ ꯌꯥꯝꯅ ꯍꯥꯎꯋꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯃꯦꯠꯄꯒꯁꯦ ꯍꯟꯗꯛꯃꯨꯛꯇꯤ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯃꯨꯈꯤꯅ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯆꯥꯛ ꯑꯣꯛꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯑꯅꯤꯔꯛꯇꯤ ꯁꯨꯔꯗꯥꯏꯅꯦ ꯑꯩꯅ ꯍꯥꯞꯄꯗꯣ ꯑꯗꯨ ꯐꯥꯎꯕꯗ ꯑꯣꯛꯄ ꯅꯥꯏꯗ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯣ ꯊꯔꯣꯅ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯍꯥꯞꯂꯣ ꯃꯤ ꯑꯣꯛꯇꯗꯅ ꯇꯧꯔꯤꯅꯤ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯑꯩ ꯈꯪꯉꯕꯣ ꯍꯥꯞꯂꯛꯑꯣ ꯆꯥꯛꯇꯣ ꯊꯨꯅꯈꯔ ꯃꯨꯈꯤꯅ ꯍꯥꯞꯀꯦ ꯁꯦ ꯅꯪꯅ ꯂꯣꯏꯅꯅꯦ ꯍꯦꯛ ꯆꯥꯔꯣ ꯏꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯀꯅꯦ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯐꯔꯦ ꯅꯪꯒꯤ ꯅꯕꯨꯛ ꯄꯦꯟꯅꯕ ꯍꯥꯟꯅ ꯆꯥꯔꯣ ꯏꯃꯥꯒꯤ ꯁꯔꯨꯛꯇꯨꯅꯅꯦ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯅꯧꯅ ꯊꯣꯡꯂꯒꯦ ꯅꯪꯇ ꯍꯥꯟꯅꯅꯦ ꯅꯕꯨꯛꯁꯦ ꯑꯃꯨꯛꯇ ꯊꯜꯍꯟꯒꯦ ꯁꯦ ꯀꯗꯥꯏ ꯍꯥꯞꯂꯛꯂꯒꯦ ꯊꯔꯣꯗꯨ ꯅꯣꯛꯇꯨꯅ ꯍꯣꯏ ꯑꯗꯨꯅꯤꯗꯅ ꯑꯗꯣꯝꯅ ꯊꯔꯣꯅ ꯆꯥꯅꯅꯕꯒꯤ ꯍꯥꯏꯅ ꯃꯨꯈꯤꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯄꯤꯊꯣꯛꯂꯝꯂꯦ ꯊꯔꯣ ꯃꯥꯁꯨ ꯃꯗꯨ ꯆꯥꯔꯕꯗ ꯃꯍꯥꯛ ꯃꯕꯨꯛ ꯊꯟꯈ꯭ꯔꯦ ꯃꯨꯈꯤꯅ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ ꯆꯥꯔꯤꯕꯅꯦ ꯆꯥꯛꯌꯥꯝꯗꯨꯒ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯃꯨꯇ꯭ꯔꯤꯗꯨꯒ
Saban sayungdugane onthokna sanagidredako nangse imagi tharo. Tharona kaidaurage harise sibu ima aise kaidaurage ba. Mukhina kaisu taude nang amanane chana chariba kangna kangiba chaganbi yanganbi habado nang oirabani nang phana pizarasuni nangse sungnoi hek noidiko sungnoi hek noide nangi phibamurti sidadi lekai sina leiriba mi singadine nangse kaisum pizza pithak traboy khalamni ahau bagani pizza draba malam doini aduga nangna chariba mayam siga khangdre ima khangdre nangi na tause karino haiba ayam ta bhap ta jadi Mamana hairiba wa mayamdo tasillaba matungda khumlai tharosu wahai oina asum adogi bu kainoi ma kaisum ta khannusi mawa lawruno kalak tawrini kalaktana tawrasuni nangse chanadre inthokna chariba mayamdo bu karaida thamge haibani nangbo nasada nongmata noidaba sibu karino ba sibu karino mi tharona ima ai khangdeba si ai chak amuk ta chage pena pukse thannabane amuk ta chakhom se chawna chagi ge ba ho charo cha tho oko nang loina hoi ai chage ma adum na tharo do chak khirami mama gi saruk tu phawba yauna mana loina cha thoklamle taseng na tharo si mayam charabusu sunoi noyu yadrabi lesabi amani aduga amaromda tharo migi mapota aduki matik chaba pamlabasu magi oiba mapot acha thaksing ase pizaning lamde mi pizaning de mahak aduga tharo asi lekai dugi mi sing haibadi mabu munna khangba mi singnadi nokna bida loirabani chaganbi yanganbi haina he phawba lakna biribani mukhi do machanubi tharona magi chak ka loina chathokrabanina mahak magi chak nongna muthongkatkre aduga tharosu chak tokladuna hawatkhre mahak nungthilgi matamni ngasini tharodo magi mata aniga punna makhoina singju chaminasi haina bagi koirang langna duna tawrami singju chana ba haina tharogi mata limbini hairakli oita ita tharo nangrene ngari ga morokado amta lawsilaklo ita nurega aikhoini ganane kobi se sangna jamjam hektane kupna soijilake awa thabisisu soigidaba watline tawrise tharodo tande mandi tawna khumlei hoi laurake tharodo chakhumda changkhre ngari lawba tharo mana changkhibaga lehoriba lembi amani nurei makhoini do wa haina hoi nureina yengoita tharogi matose amuk toiba moigi mayumdagi pochei puthuro haina hairakli pakhattana tawsaba manbam yaudro yawi ta mabuk ase onthokna lukhrabani ko se chana chariba mabukna luriba yengo horen sune singju sisu mama thanna loina chaki dawrini mana ne loina pugat kidoiba masaksiga hoi chumi ta chari sisune ngai amuk toiba aduga ne noi versu sungnoi hek noidi kramai tawrino magi sibo gyan gamta tadi koita dubro ategi nate mi pizani mandadana ne noi ngamtrini noiba ngamtriba sungnoi hoi noiri yengo chakatusune bora am charamni ko asigi nupi se bora am charamni noraina mo anduni charamni khangde ne ita nokning eidi anduni gyan gam da tade matause noraya mani lembi makhoyani do kanna tharogi maramda miwa kanna ngangnari tharosu imungdagi ngari ga morokado lowbalururaga puthorakle tharona se itasida leire loina ne lawraklamni thamo itasida hoi tharo arauba ngari morok singdo mafam chana thamle aduga tapna phamtharaklami adugi matung masuma khutta haijrang ma paikhattuna hairakli se karaino awa thabido ingona biro aina ne soiraklage ado nakhoina ne atei macha singse oina sojilo hoi ita thabak se khara yang sisi thuna hauna chana ba singjusi hoi adamna makhoi mata humdo wari sana singju machal singdo inthi jana semba sama tawrami ngaihaki matungda singju churi mado loire singju totpada nurega limbi gana totli nureina indo na haurin da sidita tharona aduni
ꯂꯣꯏꯕꯁꯤꯗꯤ ꯐꯖꯅ ꯑꯗꯨꯅꯤ ꯂꯦꯝꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯁ ꯍꯥꯎꯕꯒ ꯂꯥꯏꯔꯤ ꯈꯨꯠꯁꯦ ꯃꯣꯔꯣꯛ ꯁꯥꯕꯗ ꯁꯤꯔꯅꯤꯃꯦ ꯁꯤꯡꯖꯨ ꯇꯣꯠꯂꯨꯕꯒꯤ ꯑꯁ ꯑꯩꯅꯦ ꯈꯨꯠꯁꯦ ꯍꯥꯟꯅ ꯑꯝꯇ ꯍꯥꯝꯃꯨꯈꯤꯒꯦ ꯅꯪꯗꯤ ꯍꯥꯝꯂꯣꯏꯗ꯭ꯔꯣ ꯅꯨꯔꯩ ꯅꯨꯔꯩꯅ ꯍꯩꯃꯥ ꯍꯣꯏꯅꯦ ꯑꯁ ꯑꯋꯣꯏꯅꯦ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯀꯦ ꯑꯁꯦꯡꯒꯤꯁꯨ ꯊꯔꯣ ꯀꯅꯥꯏꯅꯣ ꯅꯈꯣꯏꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯏꯁꯤꯡ ꯂꯩꯍꯧꯕ ꯅꯠꯇ꯭ꯔꯣ ꯊꯔꯣꯅ ꯂꯩꯍꯧꯕꯅꯦ ꯏꯇꯥ ꯑꯗꯨꯝ ꯆꯪꯉꯣ ꯑꯗꯨꯝ ꯂꯩꯔꯝꯃꯗꯝꯅꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯒꯅꯦ ꯏꯇꯥ ꯅꯨꯔꯩꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯠꯁꯦ ꯑꯝꯇ ꯍꯥꯝꯗꯣꯛꯂꯨꯒꯦꯀꯣ ꯍꯥꯝꯃꯨꯔꯣ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯤꯀꯥꯟꯗ ꯍꯣꯏ ꯑꯗꯣꯝꯅ ꯅꯨꯔꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯃꯈꯨꯠ ꯍꯥꯝꯅꯕ ꯅꯨꯔꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯨꯠ ꯍꯥꯝꯅꯕꯒꯤ ꯆꯪꯈ꯭ꯔꯤꯉꯩꯒꯤ ꯃꯇꯥꯡꯗꯨꯗ ꯊꯔꯣꯗꯣ ꯃꯥꯒꯤ ꯃꯄꯨꯛꯇ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯇꯞꯅ ꯁꯨꯜꯂꯛꯏ ꯍꯥꯏꯁ ꯑꯩꯅ ꯂꯧ ꯑꯃ ꯇꯧꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯁꯤꯡꯖꯨꯁꯦ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯗꯤ ꯌꯥꯝꯅ ꯆꯥꯕ ꯐꯪꯉꯣꯏ ꯑꯩꯅ ꯍꯦꯟꯅ ꯌꯥꯝꯅ ꯆꯥꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯁꯤꯡꯖꯨꯁꯤ ꯈꯔ ꯍꯥꯟꯅ ꯂꯣꯟꯅ ꯈꯥꯏꯗꯣꯛꯍꯧꯒꯦ ꯈꯔ ꯈꯥꯏꯗꯣꯛꯂꯒ ꯂꯣꯟꯅ ꯊꯝꯍꯧꯔꯗꯤ ꯍꯣꯔꯦꯟ ꯑꯩꯅ ꯑꯃꯨꯛ ꯍꯥꯎꯅ ꯆꯥꯕ ꯌꯥꯔꯦꯗꯅ ꯀꯥꯟꯅꯗꯦ ꯈꯥꯏꯗꯣꯛꯍꯧꯒꯦꯗ ꯑꯩ ꯑꯝꯇ ꯊꯔꯣꯗꯣ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔꯁꯤ ꯃꯇꯣꯝꯇ ꯁꯣꯟꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯨꯅ ꯌꯥꯡꯅ ꯃꯤꯀꯨꯞ ꯐꯥꯗꯅ ꯊꯔꯣꯗꯣ ꯏꯃꯨꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯏ ꯃꯈꯨꯠꯇ ꯇꯦꯡꯀꯣꯛ ꯈꯔ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒ ꯑꯗꯨꯒ ꯐꯠ ꯊꯨꯅ ꯊꯔꯣꯅ ꯁꯤꯡꯖꯨ ꯈꯔ ꯃꯈꯩ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯂꯒ ꯑꯃꯨꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯊꯔꯣꯗꯣ ꯅꯣꯛꯃꯤ ꯁꯣꯟꯖꯩ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯍꯣꯔꯦꯟ ꯑꯩ ꯏꯊꯟꯇ ꯍꯥꯎꯅ ꯄꯨꯛ ꯄꯦꯟꯕ ꯃꯈꯩ ꯆꯥꯕ ꯌꯥꯔꯦꯗꯅ ꯍꯥꯎꯅ ꯑꯃꯨꯛ ꯆꯥꯊꯣꯛꯄ ꯌꯥꯔꯅꯤ ꯊꯔꯣꯗꯣ ꯃꯊꯟꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯖꯔꯤ ꯏꯀꯥꯟ ꯀꯥꯟꯅꯗꯕ ꯃꯇꯥꯡꯗ ꯊꯔꯣꯒꯤ ꯃꯇꯥ ꯅꯨꯔꯩꯒ ꯂꯦꯝꯕꯤꯒꯗꯣ ꯆꯪꯂꯛꯂꯝꯃꯤ ꯃꯈꯨꯠ ꯍꯥꯝꯃꯨꯕꯗꯣ ꯂꯣꯏꯔꯗꯅ ꯊꯔꯣꯅ ꯃꯇꯥ ꯑꯅꯤꯗ ꯌꯦꯡꯂꯒ ꯍꯩꯃꯥ ꯏꯇꯥ ꯑꯅꯤ ꯂꯥꯛꯂꯤꯗꯅ ꯂꯥꯛꯑꯣ ꯆꯥꯕ ꯍꯧꯔꯁꯤ ꯏꯇꯥ ꯅꯨꯔꯩꯅ ꯍꯣꯏ ꯏꯇꯥ ꯋꯥꯍꯩꯗꯣ ꯍꯥꯏꯅꯗꯨꯅ ꯅꯨꯔꯩꯒ ꯂꯦꯝꯕꯤꯒꯗꯣ ꯐꯝꯊꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯡꯖꯨ ꯑꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯁꯤꯡꯖꯨꯗꯣ ꯌꯥꯝꯗꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯂꯤ ꯍꯥꯏꯔꯛꯏ ꯅꯨꯔꯩꯅ ꯇꯞꯂꯤ ꯀꯩꯅꯣ ꯁꯤꯡꯖꯨꯁꯤꯕꯨ ꯏꯇꯥ ꯏꯌꯥꯝ ꯑꯃ ꯌꯥꯝꯗꯕꯒꯨꯝ ꯇꯧꯏꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯂꯦꯝꯕꯤꯅꯁꯨ ꯍꯥꯏꯔꯛꯂꯤ ꯑꯁ ꯑꯗꯨꯅꯤ ꯏꯇꯥ ꯃꯌꯦꯡ ꯑꯃ ꯏꯇꯥ ꯇꯥꯏꯌꯦꯃꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯁꯤꯡꯖꯨ ꯅꯩꯕꯗ ꯌꯥꯝꯈꯤꯕ ꯈꯨꯌꯥꯝꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯝꯃꯤꯁꯤꯒ ꯑꯁ ꯑꯣꯟꯊꯣꯛ ꯃꯥꯟꯅꯈꯤꯗ꯭ꯔꯦꯗ ꯃꯇꯥ ꯑꯅꯤꯒꯤ ꯋꯥꯗꯨꯗ ꯊꯔꯣꯗꯣ ꯊꯛꯀꯠꯂꯦ ꯅꯨꯔꯩꯅ ꯁꯠ ꯊꯔꯣꯗꯣ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯏꯇꯥ ꯀꯔꯤꯅꯣ ꯁꯤꯡꯖꯨꯁꯤꯕꯨ ꯅꯪꯅ ꯍꯥꯟꯅ ꯈꯔ ꯆꯥꯊꯣꯛꯂꯨꯔꯕ ꯇꯧꯔꯤꯁꯦ ꯊꯔꯣꯗꯣ ꯇꯥ ꯈꯨꯝꯂꯩ ꯑꯁ ꯑꯩ ꯆꯥꯖꯗꯦꯀꯣ ꯏꯇꯥ ꯀꯔꯥꯏꯗꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯍꯥꯟꯅ ꯁꯤꯡꯖꯨꯁꯤ ꯆꯥꯊꯣꯛꯂꯒ ꯀꯔꯤ ꯇꯧꯗꯣꯔꯤꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ ꯁꯨꯔꯤꯕ ꯁꯤꯡꯖꯨꯁꯤꯗ ꯅꯣꯏꯁꯤꯕꯨꯀꯣ ꯏꯟꯊꯣꯛꯄ ꯅꯨꯔꯩꯅ ꯑꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯁꯤꯡꯖꯨꯁꯤꯅ ꯃꯌꯦꯡ ꯌꯥꯝꯅ ꯇꯥꯔꯝꯕꯁꯤꯗ ꯊꯔꯣꯅ ꯃꯨꯁꯠ ꯈꯨꯝꯂꯩ ꯑꯗꯨꯒꯤꯗꯤꯅꯦ ꯀꯩꯅꯣꯅꯤ ꯏꯇꯥ ꯁꯤꯡꯖꯨꯗꯣ ꯇꯣꯠꯄ ꯂꯣꯏꯔꯒ ꯀꯨꯏꯅ ꯊꯝꯕꯒꯤꯅꯦ ꯄꯠꯊꯕ ꯑꯣꯏꯔꯝꯒꯅꯤ ꯄꯠꯊꯕꯒꯤ ꯌꯥꯝꯕ ꯃꯥꯟꯗꯕ ꯑꯣꯏꯔꯝꯅꯤꯌꯦ ꯅꯨꯔꯩꯒ ꯂꯦꯝꯕꯤꯒꯗꯣ ꯊꯔꯣꯒꯤ ꯃꯇꯧꯗꯨꯗ ꯏꯆꯤꯡ ꯑꯃꯗꯤ ꯆꯤꯡꯅꯔꯦ ꯑꯗꯨꯕꯨ ꯋꯥ ꯐꯠ ꯁꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯂꯦꯝꯕꯤꯅ ꯁꯨꯝ ꯑꯁ ꯌꯥꯔꯦꯁꯦ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯒꯤ ꯇꯣꯠꯄ ꯀꯨꯏꯕꯒꯤ ꯑꯗꯣ ꯀꯥꯟꯅꯗꯦ ꯆꯥꯕ ꯍꯧꯔꯁꯤ ꯁꯤꯡꯖꯨꯁꯦ ꯆꯥꯔꯁꯦ ꯍꯣꯏ ꯏꯇꯥ ꯆꯥꯔꯁꯤ ꯑꯗꯣꯝꯅ ꯃꯈꯣꯏ ꯃꯇꯥꯗꯣ ꯁꯤꯡꯖꯨꯗꯨ ꯆꯥꯕ ꯍꯧꯃꯤꯟꯅꯈ꯭ꯔꯦ ꯁꯤꯡꯖꯨ ꯆꯥꯕꯗꯨꯃꯛꯇꯗꯁꯨ ꯊꯔꯣ ꯃꯥꯗꯤ ꯌꯥꯝꯅ ꯆꯥꯕ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯃꯍꯥꯛ ꯆꯥꯛꯈꯨꯝꯀꯗꯣ ꯌꯥꯝꯅ ꯆꯥꯎꯅ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯅꯨꯔꯩꯒ ꯂꯦꯝꯕꯤꯒꯗꯤ ꯑꯗꯨꯝ ꯂꯦꯝꯅ ꯆꯥꯔꯤ ꯊꯔꯣꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯅꯨꯔꯩꯒ ꯂꯦꯝꯕꯤꯒꯗꯣ ꯆꯤꯕꯣꯟ ꯅꯣꯛꯂꯤ ꯂꯣꯟꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯂꯣꯏꯔꯛꯂꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯔꯛꯄꯗ ꯊꯔꯣꯗꯣ ꯀꯣꯜꯂꯤꯛ ꯂꯣꯏꯁꯤꯟꯕ ꯌꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯈꯖꯛ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯇꯥ ꯑꯩꯁꯦ ꯌꯥꯗ꯭ꯔꯦ ꯄꯨꯛꯁꯦ ꯆꯥꯛꯄꯗ ꯑꯩꯒꯤ ꯄꯨꯛꯁꯦ ꯃꯣꯔꯣꯛ ꯌꯥꯝꯃꯟꯗꯅ ꯆꯥꯛꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯒꯤꯔ ꯈꯪꯗꯦ ꯄꯨꯛꯁꯦ ꯆꯥꯛꯄꯗ ꯌꯥꯗ꯭ꯔꯦꯃꯤ ꯏꯇꯥ ꯅꯣꯏꯕꯣ ꯊꯔꯣꯒꯤ ꯃꯇꯧꯗꯨꯗ ꯅꯨꯔꯩꯅ ꯍꯣꯏ ꯏꯇꯥ ꯄꯨꯛ ꯆꯥꯛꯂꯒꯅꯅꯦ ꯍꯦꯛ ꯃꯅꯤꯡ ꯆꯪꯊꯣꯛꯎꯔꯣ ꯉꯥꯏꯍꯥꯛ ꯃꯅꯤꯡ ꯆꯪꯊꯣꯛꯂꯨꯔꯕꯁꯨꯅꯦ ꯍꯦꯛ ꯐꯕꯅꯤ ꯅꯨꯔꯩꯅꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯊꯑꯣꯏꯀꯤꯁꯨ ꯐꯕꯅꯤ ꯏꯇꯥ ꯌꯥꯝ ꯐꯕꯅꯦ ꯑꯗꯨꯗꯣ ꯊꯔꯣꯅ ꯍꯣꯏ
ꯑꯗꯨꯗꯤ ꯏꯇꯥ ꯑꯩꯅꯦ ꯃꯅꯤꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦꯀꯣ ꯈꯣꯡ ꯍꯥꯡꯗꯣꯛꯈ꯭ꯔꯒ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ ꯄꯨꯛꯁꯦ ꯅꯣꯏ ꯑꯅꯤꯅ ꯈꯔ ꯆꯥꯔꯤꯕ ꯀꯣꯜꯂꯤꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯏꯇꯥ ꯑꯅꯤ ꯅꯨꯡꯁꯤꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯆꯣ ꯊꯔꯣꯗꯣ ꯈꯗ꯭ꯔꯛ ꯇꯧꯁꯤꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯌꯥꯎꯅꯤꯡꯗꯕꯗꯒꯤ ꯃꯍꯥꯛ ꯂꯩꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯥꯡꯁꯪꯂꯣꯝꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯃꯅꯨꯡ ꯑꯆꯧꯕ ꯀꯨꯝꯕ ꯅꯨꯔꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯏꯁꯧ ꯂꯥꯡꯗꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯣ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯤ ꯅꯨꯔꯩꯅ ꯍꯥꯏꯔꯛꯂꯤ ꯌꯦꯡꯉꯣꯏꯗ ꯏꯇꯥ ꯊꯔꯣꯒꯤ ꯃꯇꯧꯁꯦ ꯊꯕꯛ ꯇꯧꯕꯁꯦ ꯌꯥꯎꯅꯤꯡꯗ꯭ꯔꯗꯨꯅ ꯊꯑꯣꯏꯅ ꯇꯧꯔꯤꯅꯤ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯃꯥꯒꯤꯁꯦ ꯑꯩꯈꯣꯏꯅ ꯆꯥꯂꯨ ꯁꯥꯟꯅꯔꯤꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯏꯇꯥ ꯆꯨꯝꯃꯤ ꯇꯧꯔꯤꯕꯁꯦ ꯊꯑꯣꯏꯅꯅꯤ ꯃꯍꯥꯛꯀꯤꯁꯦ ꯑꯗꯨꯒꯅꯤ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯁꯤꯡꯖꯨ ꯃꯌꯥꯝꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯠ ꯍꯥꯝꯃꯨꯔꯒ ꯆꯪꯉꯛꯄꯗ ꯈꯖꯤꯛ ꯈꯛꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤꯗꯣ ꯃꯗꯨꯁꯨ ꯁꯣꯏꯗꯅ ꯃꯥꯅ ꯆꯥꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩꯗꯤ ꯂꯦꯝꯕꯤꯅ ꯆꯥꯔꯝꯅꯤ ꯁꯣꯏꯗꯅ ꯆꯥꯒꯟꯕꯤ ꯌꯥꯡꯒꯟꯕꯤ ꯃꯥꯅ ꯁꯣꯏꯗꯅ ꯆꯥꯔꯝꯒꯅꯤ ꯑꯁ ꯑꯗꯨꯒ ꯆꯥꯗꯦ ꯀꯥꯏꯅꯁꯨ ꯍꯥꯏꯕ ꯁꯥꯏ ꯏꯇꯥ ꯃꯥꯅ ꯍꯣꯏ ꯍꯥꯏ ꯆꯥꯗꯦ ꯀꯥꯏꯅꯒ ꯐꯩ ꯑꯗꯨꯕꯨꯗꯤꯅꯦ ꯃꯥꯅ ꯆꯥꯗꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯣ ꯍꯦꯛꯇ ꯁꯦꯡꯅ ꯆꯥꯔꯝꯕꯗꯅꯦ ꯃꯥ ꯁꯤꯡꯖꯨꯒꯤ ꯃꯌꯥꯏꯅꯅꯦ ꯃꯕꯨꯛꯇꯣ ꯆꯥꯛꯇꯅꯅꯦ ꯃꯅꯤꯡ ꯍꯣꯁꯅꯨ ꯊꯤꯔꯝ ꯆꯦꯟꯕ ꯑꯣꯏꯁꯅꯨꯀꯣ ꯃꯥ ꯅꯨꯔꯩꯒꯤ ꯋꯥꯗꯨꯅ ꯂꯦꯝꯕꯤꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨ ꯍꯥꯏꯕꯗꯅꯦ ꯍꯦꯛ ꯃꯇꯤꯛ ꯆꯥꯏ ꯑꯣꯏꯁꯅꯨ ꯃꯥꯗꯤ ꯊꯤꯔꯝ ꯆꯦꯟꯕꯤ ꯃꯌꯥꯡ ꯀꯪꯂꯤꯁꯦ ꯍꯦꯟꯅꯅꯦ ꯀꯪꯕ ꯑꯣꯏꯁꯅꯨꯁꯦ ꯊꯤꯔꯝꯗꯣ ꯆꯦꯜꯂꯒ ꯍꯣꯏ ꯑꯣꯏꯖꯁꯅꯨ ꯃꯥ ꯑꯗꯣꯝꯅ ꯅꯨꯔꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯅ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯄ꯭ꯔꯞ ꯍꯟꯈ꯭ꯔꯦ ꯅꯨꯔꯩꯒ ꯂꯦꯝꯕꯤꯒꯅ ꯍꯟꯈ꯭ꯔꯕꯗ ꯊꯔꯣꯗꯣ ꯊꯣꯔꯛꯂꯝꯂꯦ ꯑꯃꯥꯡꯁꯪꯗꯒꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯥꯏꯔꯛꯂꯝꯃꯤ ꯀꯝꯗꯧꯏꯗꯣ ꯅꯣꯏ ꯑꯩꯅ ꯊꯤꯅ ꯁꯥꯟꯅꯕꯤꯔꯦꯗꯅ ꯀꯥꯟꯅꯗꯦ ꯉꯁꯥꯏꯅ ꯁꯤꯡꯖꯨ ꯈꯔ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈꯤꯕꯗꯣ ꯃꯗꯨ ꯑꯝꯇ ꯆꯥꯔꯨꯈꯤꯒꯦ ꯀꯥꯟꯅꯗꯦ ꯂꯣꯏꯅ ꯆꯥꯊꯣꯛꯂꯨꯈꯤꯒꯦ ꯊꯔꯣꯗꯣ ꯃꯣꯃꯣꯟ ꯅꯣꯛꯂꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯂꯒ ꯃꯥꯅ ꯂꯣꯟꯅ ꯊꯝꯈꯤꯕ ꯁꯤꯡꯖꯨ ꯑꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯝꯃꯤ ꯍꯥꯎꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯍꯥꯎꯏ ꯌꯥꯝ ꯆꯥꯊꯣꯛꯀꯦ ꯏꯇꯠꯅꯇ ꯆꯥꯊꯣꯛꯀꯦ ꯁꯤꯗꯕꯨ ꯏꯊꯟꯇ ꯆꯥꯖꯒꯦ ꯍꯥꯎꯅ ꯈꯟꯕꯒꯤ ꯊꯑꯣꯏꯅ ꯑꯩꯅ ꯂꯣꯠꯁꯤꯜꯂꯤꯅꯤ ꯍꯨꯔꯥꯜꯂꯤꯕꯅꯤ ꯊꯑꯣꯏꯅ ꯊꯔꯣꯗꯣ ꯁꯤꯡꯖꯨꯁꯤꯡꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯛꯈꯣꯝꯒꯗꯣ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗꯗꯤ ꯁꯤꯡꯖꯨꯗꯣ ꯆꯥꯕ ꯂꯣꯏꯈ꯭ꯔꯦ ꯃꯗꯨ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯔꯣꯗꯣ ꯑꯃꯨꯛ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯊꯛꯆꯤꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯅꯕꯒꯤ ꯃꯇꯝ ꯑꯗꯨꯅꯤ ꯊꯔꯣꯁꯨ ꯍꯤꯞꯇꯨꯅ ꯇꯨꯝꯂꯒꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯔꯣ ꯃꯥꯒꯤ ꯃꯕꯨꯛꯇꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯂꯝꯗꯦ ꯃꯕꯨꯛ ꯑꯗꯣ ꯈꯣꯡꯂꯛꯂꯝꯃꯤ ꯒꯨꯗ꯭ꯔꯨ ꯂꯥꯎꯅ ꯃꯇꯧ ꯑꯗꯨꯗ ꯊꯔꯣꯗꯣ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯄꯨꯛꯁꯤꯕꯣ ꯀꯩꯅꯣ ꯇꯁꯦꯡꯅ ꯄꯨꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯁꯦ ꯑꯁ ꯑꯌꯣ ꯊꯔꯣꯗꯣ ꯇꯞꯅ ꯐꯃꯨꯡꯗꯨꯗꯒꯤ ꯐꯝꯊꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯕꯨꯛꯇꯨ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯊꯔꯣꯗꯣ ꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯂꯝꯃꯤ ꯊꯔꯣ ꯐꯝꯂꯝꯕꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯁꯛ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯖꯩ ꯃꯊꯟꯇ ꯑꯁ ꯀꯩꯅꯣ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯁ ꯄꯨꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯕꯦꯝꯃ ꯁꯤꯗꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯂꯣꯏ ꯍꯩꯊꯔꯛꯂꯤꯗꯅ ꯑꯁ ꯅꯪꯗꯕ ꯇꯥꯔꯦ ꯆꯤꯠꯇꯧꯔꯤꯁꯤꯗꯤ ꯑꯩ ꯆꯦꯜꯂꯦ ꯑꯣꯏꯃ ꯊꯔꯣꯗ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯨꯅ ꯌꯥꯡꯅ ꯄ꯭ꯔꯞ ꯑꯃꯥꯡꯁꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯑꯗꯣꯝꯅ ꯊꯔꯣꯗꯣ ꯁꯤꯡꯖꯨ ꯃꯌꯥꯝ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯆꯥꯁꯤꯜꯂꯨꯕꯒꯤ ꯃꯍꯩꯅ ꯃꯊꯤ ꯐꯥꯏꯗꯔꯝꯂꯤ ꯌꯥꯝꯅ ꯀꯟꯅ ꯇꯁꯦꯡꯅ ꯊꯔꯣꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯊꯤꯔꯝ ꯆꯦꯟꯕꯗ ꯃꯁꯥꯗꯣ ꯗꯝ ꯂꯣꯏꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯨꯈꯤꯅ ꯍꯥꯏꯔꯛꯂꯤ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯤ ꯆꯥꯔꯨꯔꯒꯦ ꯃꯤ ꯏꯃꯥꯒꯤ ꯊꯔꯣ ꯅꯪ ꯀꯔꯤ ꯆꯥꯁꯤꯜꯂꯨꯔꯒꯦ ꯊꯔꯣꯁꯨ ꯈꯨꯝꯂꯛꯏ ꯑꯗꯨꯝ ꯏꯃꯥ ꯉꯁꯥꯏꯗꯣ ꯁꯤꯡꯖꯨ ꯈꯔ ꯌꯥꯝ ꯆꯥꯔꯨꯔꯦ ꯑꯗꯨꯅꯅꯤ ꯑꯩꯅꯅꯦ ꯍꯧꯖꯤꯛ ꯕꯥꯔꯇꯤꯟ ꯂꯝꯖꯦꯟ ꯆꯦꯜꯂꯤꯁꯦ ꯑꯁ ꯏꯃꯥ ꯌꯥꯗ꯭ꯔꯦ ꯏꯁꯥꯁꯦ ꯂꯣꯏꯅ ꯄꯠꯊꯔꯦ ꯌꯥꯗ꯭ꯔꯦꯕ ꯃꯨꯈꯤꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯤ ꯑꯁ ꯀꯔꯥꯏꯗꯒꯤ ꯁꯨꯗꯅ ꯆꯥꯔꯨꯔꯤꯕ ꯁꯤꯡꯖꯨꯅꯣꯕ ꯆꯥꯔꯤꯗꯨꯁꯨꯅꯦ ꯏꯊꯤꯅ ꯈꯖꯤꯛ ꯈꯔ ꯈꯛꯇ ꯆꯥꯔꯝꯃꯣꯏ ꯅꯪꯒꯤ ꯍꯧꯅꯕꯤ ꯕꯣꯔꯥ ꯑꯃ ꯆꯥꯕꯤꯗꯣ ꯇꯧꯔꯝꯒꯅꯤ ꯑꯗꯨꯒꯤꯅꯤ ꯅꯪꯅꯅꯦ ꯍꯧꯖꯤꯛ ꯊꯤꯔꯝ ꯆꯦꯜꯂꯤꯕꯁꯦ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯃꯨꯈꯤꯅ ꯁꯦ ꯐꯃꯨꯡꯁꯤꯗꯅꯦ ꯉꯥꯛꯇ ꯍꯤꯞꯄꯗꯨꯅꯅꯦ ꯂꯩꯌꯨ ꯏꯃꯥ ꯅꯪꯒꯤꯅꯦ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯂꯛꯀꯦ ꯅꯁꯥꯗꯣ ꯂꯣꯏꯅ ꯁꯣꯟꯊꯗꯨꯅꯅꯦ ꯋꯥꯔꯝꯃꯅꯤ ꯃꯗꯨ ꯋꯥꯔꯤꯗꯣ ꯐꯅꯕ ꯏꯃꯥ ꯅꯪꯒꯤꯅꯦ ꯍꯤꯗꯥꯛ ꯑꯃ ꯁꯦꯝꯂꯛꯀꯦꯀꯣ ꯍꯣꯏ
ꯍꯣꯏ ꯃꯥ ꯑꯗꯨꯝꯅ ꯃꯨꯈꯤꯅ ꯃꯆꯥꯅꯨꯄꯤ ꯊꯔꯣꯕꯨ ꯍꯤꯞꯍꯟꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛꯅ ꯍꯤꯗꯥꯛ ꯁꯦꯝꯕ ꯆꯠꯈ꯭ꯔꯦ ꯆꯥꯛꯈꯨꯝꯗ ꯊꯔꯣ ꯃꯥꯁꯨ ꯑꯗꯨꯝ ꯃꯁꯥ ꯍꯨꯃꯥꯡ ꯀꯥꯡꯅ ꯋꯥꯅ ꯍꯤꯞꯄꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯃꯍꯩꯅꯤ ꯐꯪꯂꯤꯕ ꯁꯤꯡꯖꯨ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕꯒꯤ ꯃꯍꯩ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯨꯈꯤꯅ ꯃꯆꯥꯅꯨꯄꯤꯅ ꯃꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯊꯛꯅꯕ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ ꯁꯦ 이마기 타로 세 시기니 이마나 셈락리바 히닥세 아묵다 타오세 탁질로 묵다 마시 탁라가니 소이드니 이차나 이사 손타리바도 파라도이니 지니가니 퉁가 따라가 셈락바니 탁슬로 세 탁슬로 세 낭보 타로도 답나 마마나 비락리바 히닥가도 라후이 아두가 마두기 마뚱다 마학 탁센크레 타로 마두 탁나 ngahak pothaduna leikre Andubu Tarodo, Mamai Bimaduna Simlakliba, Magi Hidagato, Taklabasu, Pamba Hybedoidre, among a Hagleraga, Tarodo, Tirum Jinba Mohokre. Tarodo Masapumba Loina Choktakre, Kung Hamda Bahiman Bana, Maramaduna Tarodo, Masapumba, Sundaki, Aduna Anaboikre. Tarodo Sinjujana Banumit Adudagi Hauraga, Mahak Masado, Anabaloinakre. Naraba Hybedo Oibana, Tarodo. 하나기 마양강부두다기 카레 헨진나무 마양로 강실리 파나 짜라바수 노유 야다바 오이루바나 하우직다 목게 행나 마사도 마양강신크레 싱주 짜라바 누밋 아두다기 마담 카라니디 하우진크레 마콩 함다두나 나루바 타로수 파두나 하골락리 한다 목다나 헤나 피바마마 속신크레 타로도 나루라가 하골락바가 오이리 마양아도 깡찍 헤나 강신크레 무키도 마짜누피기 피바마시부 우라가 하락리 As, karino imagi tharo, nang nahanta kangliba na yang ko kang asibo, yang hydrine tauriba sibo waiba. Karam tawni sidi. Tharo sukhum lai. Ima, ay ni hana de sohoraga yang ni dum kang ni dudi ma. Ho, adu werabasu, handak na ni nang na naro basi sidaki khara henak henjan kre. Piba mama ne soksin kre imagi tharo nang. Tharo na. As, ima, adu gibu kasung khanusi. Chak mayama macharaga loire. Hoini chak pudi chagani adubuni nangli chak phana charasu ahawba phana charasu bora chasilasu no yu haibudi sungya yadribaduni chagan bi angan bi oina dum tongdana leiriba sidi magi tharo khangdre sima ado phare ima hauzik ai karino amta saningi nga thongba ma adunane ekhoini kaithela thoklaga nga leirusima ngasidi thongba chaningiba mukhina hoi chalusi leirusi punna imaga leramu aina pabungdagini paisa laurkhigeko hoi ma mukhi amung thorakli machanupigi manaktagi aduga mapuriba tomagi manakta lakladuna hairakli makhoi pabo sel khata leibro leirabadine khajikta piroba tomalna kari gi selune namanangbo ho nachanupi se narubadagi hagulakpagi nga thongba chaningi adugine nga macha amtane leibirugi tawbani Thomas machanupi tharona nga chagi haina hairakpagini haibaduda khumlei harauna haima aikoi tharona nga chage haibagini haiba mani lei ichana chage hairadabu pijadaba yari brodo se mama sel haibado sida leire kayano khangdi masi nangna loina hek puro Mukhira Tomalna pirakliba sel mayam singdo lawsirik tapna aduga madugi matungda amu hairakli phare dudi moi babo ai nga se amukta leiruki ke kaithil macha dude leiruro ado nga do khallaga yengduna achaubo ina leiro ko hoi mukhido mapuri ba Tomalda gi sel lawduna thorakli aduga macha nupi tharogi manakta lakdaduna hairakli hai ibema loidribro he Leithoklusi nga haibado napanane selsune matik chana lempanane okna pipirakle ngazao malero o haidana kana delaw chasila oni nangmo nga leibudu chalurasi thoraklo hairaga hoi lori ma thorage adumna tharoga mamai be mamukhiga makhoi mama machani do nga leiba kaithel machado na thoraklam kaithel yorobada nga chawba masu khanduna leiramle Tharona nga sao do ubada matin ga kutlaw na yot anuna hairakli as ma othok na haurani bo masi nga side haurani bo
Mama ibem mukhina so hairakli hauduini haurani thokna masa kase noi hek lauradana hauni aduni adumna nga chubado leiraduna tharo mama macha makhoi ni do yumlomda halaklame halakpagi lamidani tharo bu ubada lekai dogi nupi mana tharo do manna yenglaba matungda amu mukhi do sinkhraga hairakli haima masibu mukhi nangi na chanupi lesabi durani he mukhi sukhumi hoi mani don aige chanupi ni nupi do nam hairakli haima o onthok na chawri ne ado ngai ko karino mukhi nangi na chanupi sibu masa sibu mayang pat tatpa makhai kangduna chari tatliba sibu kaino ne masibu karino ni mukhi do hanta mukti wahang aduda khasik ikairi adubu noksinaraga khumlei ine kaino ne ichanupi se hantak naruraga ne hogolakpa da ngairi adugini mayang ase kara kangba makhai khanglibani mayang ase chumnagi khukang nakte phibam amane isokso ikomukhi nangi na chagi matause sanari bawari do taningdraduna tharo machi amada leptuna laikre mukhi do tapna ahal nupi do hairaklami khangdre ni aikhoi suni kari haigadawno chaba suni phana phasana pisaribani chaba su phana phasana charini adubune sungno hek noyu yade aigi isase pura chagan biyangan bi haimado oirini nate masibu karam tawdoino karam haina phani ne ahan nupi du sukhumlei haima karino ni harisibo chabadi yamna chai haibro haima aduni kaigi mayang kangliba ainadi babda nakhoina amatta karisu pijadraba haina khalurini ne nate pijai adubune phana pijarabasu yadre adum kangduna teleiri mayang seini ini do handak mukti ngihak tumin laikre adugi matungda hairakli mukhi kanadi nangi na chanupi se amai bara karino amata tanatho laigi tingi oina yanaraga leramboi rambasu yai adunani yengtho mukta laigi tingi aduga noirak pra hainani amukti yenguna sado mukhina hoi ne adum haina hek tawraga amukta yengba haiduni noyu yamandre chariba siga chanadreba aduna inina hairibado madu tawba tare taw amukta yengtho halo masase nangi na chanupigi hoi ne adum na ngahak nupi duga ori sanaraba matungda tharoga mukhi gado mayumda halakle mayum hek yobaga yansang adusu thongatnaba haina machan marang semba saba hogatkre adum na numit aduna nga do hauna thongduna charami adubu amusu lebak thiba haibada oire tharo madi numit adumaktadasu tharo nga thongbado ka hina sasillubo oiba maramna ngasisu mamangi matongom maninglomda kana chelami thi lamjen tawrami mahak adumna amu tawduna tharo do masangamdaduna lerami mamangi matogom handamukka hanjenna machanupina narakpa sidadi tomalamadi mukhi makhoini do wari sanaduna wa khanaraklami tomalna mukhi karam tawni amuk narini tawrise ekhoi tharose magi makhong hamdabi se amuk haurene kamai tawni side mukhi sukhumlei andoni moi pambo ngarangi nga thongbodo mahaka hinani yamna chasilubagi oideni as handamuka masase yamngam khidradi kamai tawni side adoni aina khalibasisu masase yenghairaroini tawrise hoi andoni ado khanade moi babong icha tharose masase amuktane makharomgi ipalamaibado kauduna yingansi masase yararoi kari maramgino haibasu yingansi masa asina chaganbi yanganbi oribase karino hainane amukta khandoknaba tawseba tomala mosto hairaklami hoi farese adum tawragani phani bo hairadi adum maina chattunani kaurage hoi aduni moi pamungnani ngihak hi chatnaga kaubiruroi maibado hoi kaurage aina chattuna hoi moi pamong fare nangni icha tharogi manakta lingdana leramko hoi adumna tharogi mapa ibungo tomaldo makharomgi ipalamaibado kaubu chatkre tharogi masabu yengnabagidama adoga mukhisu amuk tharona hiptuna leiriba
ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯗꯨꯅ ꯐꯝꯂꯒ ꯃꯆꯥꯅꯨꯄꯤꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯍꯥꯛ꯫ ꯃꯤꯀꯨꯞ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯃꯥꯜꯅ ꯀꯧꯔꯨꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥꯂꯃꯥꯏꯕꯁꯨ ꯂꯥꯛꯂꯔꯦ꯫ ꯃꯃꯨꯠ ꯇꯥꯅ ꯏꯄꯥꯂꯃꯥꯏꯕꯅ ꯊꯔꯣꯒꯤ ꯑꯣꯏꯔꯤꯕ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯕꯨ ꯂꯣꯏꯅ ꯌꯦꯡꯊꯣꯛꯂꯝꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯊꯔꯣꯒꯤ ꯑꯁꯣꯏꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯊꯔꯛꯂꯝꯃꯤ꯫ ꯇꯣꯃꯥꯜ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯆꯥꯒꯟꯕꯤ ꯌꯥꯡꯒꯪꯕꯤ ꯍꯥꯏꯕꯗꯣ ꯄꯨꯔꯥ ꯄꯨꯔꯤ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯅꯪꯒꯤ ꯅꯆꯥ ꯊꯔꯣꯁꯤ ꯃꯄꯨꯛ ꯌꯥꯝꯅ ꯂꯨꯏꯅꯦꯍꯦ, ꯃꯊꯤꯕꯣꯡꯁꯨ ꯌꯥꯝꯅ ꯂꯥꯎꯏ꯫ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯥꯅꯤꯡꯉꯤ, ꯃꯤ ꯄꯤꯖꯅꯤꯡꯗꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯥꯅꯅꯦ ꯃꯌꯥꯡ ꯑꯁꯦ ꯑꯗꯨꯝ ꯀꯪꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯅꯣꯏꯔꯣꯏ, ꯁꯨꯡꯅꯣꯏ ꯍꯦꯛ ꯅꯣꯏꯔꯣꯏ ꯃꯥꯗꯤ꯫ ꯃꯤ ꯄꯤꯖꯅꯤꯡꯗꯕ ꯍꯨꯔꯥꯟꯕ ꯑꯃ ꯍꯨꯔꯥꯟ ꯆꯥꯛꯆꯥ ꯑꯃ ꯌꯥꯎꯔꯤ, ꯑꯗꯨꯅꯅꯦ ꯁꯨꯡꯅꯣꯏ ꯅꯣꯏꯕ ꯉꯝꯃꯣꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ꯫ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯨꯈꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯏꯀꯥꯏꯕꯅ ꯌꯥꯗ꯭ꯔꯦ ꯏꯄꯥꯂꯃꯥꯏꯕꯒꯤ ꯋꯥꯇꯥ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯕꯗꯣ ꯂꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ ꯇꯣꯃꯥꯜꯅ ꯁꯨꯝ: ꯑꯗꯣ ꯏꯄꯥꯜ, ꯀꯔꯤ ꯇꯧꯔꯒ ꯀꯔꯝ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤ ꯃꯁꯥ ꯃꯌꯨ ꯐꯅ ꯂꯩꯕ ꯉꯝꯒꯅꯤ, ꯀꯔꯝꯅ ꯅꯣꯏꯍꯟꯕ ꯉꯝꯒꯅꯤ, ꯃꯗꯨ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨꯕ ꯏꯄꯥꯜ, ꯃꯗꯨ ꯑꯃꯨꯛꯇꯪ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ꯫ ꯏꯄꯥꯂꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ: ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯝꯅ ꯂꯥꯏ, ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯃꯤ ꯄꯤꯖꯅꯤꯡꯍꯜꯂꯨ, ꯃꯕꯨꯛ ꯆꯝꯍꯜꯂꯨ, ꯂꯣꯟꯅ ꯆꯥꯕ ꯂꯣꯟꯆꯥ ꯆꯥꯕꯒꯤ ꯊꯕꯛ ꯑꯃ ꯇꯧꯔꯨꯁꯦ ꯇꯣꯛꯍꯜꯂꯨ꯫ ꯃꯗꯨ ꯇꯣꯛꯂꯒꯗꯤꯅꯦ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ꯫ ꯃꯁꯥ ꯃꯌꯥꯡ ꯀꯪꯂꯤꯕ ꯃꯁꯥ ꯐꯠꯇ꯭ꯔꯤꯕꯁꯦ ꯂꯣꯏꯅ ꯐꯔꯛꯇꯨꯅꯅꯦ ꯌꯪ ꯌꯪ ꯂꯥꯎꯅ ꯇꯤꯛ ꯇꯤꯛ ꯂꯥꯎꯅꯅꯦ ꯅꯣꯏꯈꯠꯂꯛꯇꯣꯏꯅꯤ ꯃꯁꯥꯁꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ, ꯉꯝꯃꯣꯏ, ꯌꯥꯔꯣꯏ, ꯁꯨꯡꯐ ꯐꯔꯣꯏ꯫ ꯍꯦꯟꯅ ꯑꯗꯨꯝꯅꯦ ꯃꯌꯥꯡꯁꯦ ꯍꯨꯏ ꯁꯥꯕ ꯃꯈꯩꯅꯦ ꯀꯔꯛ ꯀꯔꯛ ꯀꯪꯁꯤꯜꯂꯛꯀꯅꯤ꯫ ꯏꯄꯥꯂꯃꯥꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯃꯌꯥꯝ ꯑꯗꯣ ꯊꯔꯣ ꯃꯍꯥꯛ ꯃꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯇꯥꯖꯔꯕꯗ ꯊꯔꯣ ꯃꯕꯨꯛꯅꯤꯡꯗ ꯃꯊꯟꯇ ꯁꯣꯟꯖꯔꯝꯃꯤ ꯑꯁꯨꯝ: ꯀꯃꯥꯏꯅꯕꯨ ꯈꯪꯂꯤꯅꯣꯕ ꯃꯁꯤꯒꯤ ꯑꯉꯥꯏꯕꯁꯤꯅ ꯑꯩꯒꯤ ꯃꯔꯝꯗ? ꯍꯦꯛ ꯀꯣꯛꯄ ꯃꯈꯩꯅꯦ ꯁꯤꯠ ꯅꯥꯟꯅ ꯍꯥꯏꯗꯣꯔꯛꯂꯤꯃꯤ꯫ ꯑꯁ, ꯏꯀꯥꯏꯕꯗ ꯁꯤꯗꯧꯔꯦꯗ ꯑꯩꯗꯤ꯫ ꯍꯣꯏꯗ, ꯐꯔꯦ, ꯑꯩꯅꯦ ꯁꯤꯗꯒꯤꯗꯤ ꯆꯒꯟꯕꯤ ꯌꯥꯡꯒꯟꯕꯤꯒ ꯑꯣꯏꯔꯔꯣꯏ꯫ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒ ꯃꯤ ꯎꯗ꯭ꯔꯤꯀꯥꯟꯗ ꯂꯣꯟꯅ ꯆꯥꯕꯤ, ꯃꯤ ꯄꯤꯖꯅꯤꯡꯗꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯂꯒꯦ꯫ ꯁꯤ ꯇꯣꯛꯂꯒ ꯑꯩ ꯏꯁꯥ ꯐꯅ ꯂꯣꯏꯅꯅꯦ ꯑꯝꯇ ꯂꯩꯔꯒꯦ꯫ ꯀꯥꯟꯅꯗꯦ, ꯑꯩ ꯋꯥꯈꯜ ꯇꯥꯔꯒꯦ꯫ ꯊꯔꯣꯗꯣ ꯃꯕꯨꯛ ꯃꯅꯨꯡꯗ ꯃꯊꯟꯇ ꯋꯥꯍꯩꯁꯤꯡꯗꯨ ꯁꯣꯟꯖꯔꯤ꯫ ꯇꯁꯦꯡꯅ ꯋꯥꯈꯜ ꯑꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯒꯦ, ꯋꯥꯈꯜ ꯇꯥꯅ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯁꯥ ꯑꯁꯦ ꯐꯅꯕ ꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯤ ꯄꯤꯖꯅꯤꯡꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯄꯥꯂꯃꯥꯏꯕꯗꯣ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯌꯥꯕ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯟꯅꯕ ꯍꯥꯏꯅ ꯊꯣꯔꯛꯂꯦ꯫ ꯇꯣꯃꯥꯅ ꯊꯣꯔꯛꯇꯨꯅ ꯏꯄꯥꯂꯃꯥꯏꯕꯗ ꯇꯔꯦꯠ ꯁꯦꯟꯖꯥ ꯇꯧꯗꯨꯅ ꯗꯈꯤꯅꯥꯁꯨ ꯀꯠꯆꯈ꯭ꯔꯦ꯫ ꯃꯗꯨꯁꯤꯡꯗꯨ ꯂꯣꯏꯔꯕꯗ ꯏꯄꯥꯂꯃꯥꯏꯕꯗꯣ ꯍꯟꯈꯤꯔꯝꯃꯤ꯫ ꯏꯄꯥꯂꯃꯥꯏꯕꯅ ꯍꯟꯈ꯭ꯔꯕꯗ ꯇꯣꯃꯥꯜ ꯑꯃꯗꯤ ꯃꯨꯈꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯃꯆꯥ ꯊꯔꯣꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯀꯌꯥ ꯐꯖꯅ ꯁꯥꯗꯨꯅ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯊꯔꯣ ꯃꯥꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯍꯦꯟꯅ ꯄꯥꯎꯇꯥꯛ ꯄꯤꯔꯛꯄꯗꯨꯗꯗꯤ ꯋꯥꯈꯜ ꯇꯁꯦꯡꯅ ꯇꯥꯔꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯆꯌꯣꯜ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯍꯧꯖꯤꯛꯇꯤ ꯊꯔꯣꯗꯣ ꯋꯥꯈꯜ ꯇꯥꯈ꯭ꯔꯦ, ꯃꯁꯥ ꯅꯥꯕꯁꯨ ꯐꯈ꯭ꯔꯦ꯫ ꯉꯁꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯈꯣꯏ ꯃꯇꯥ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯔꯩꯅ ꯂꯦꯝꯕꯤꯗ ꯆꯤꯔꯣꯜ ꯇꯧꯔꯛꯂꯤ: ꯏꯇꯥ ꯂꯦꯝꯕꯤ, ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯏꯇꯥ ꯊꯔꯣꯁꯦ ꯁꯤꯡꯖꯨ ꯍꯨꯔꯥꯟꯗꯣꯏ ꯆꯥꯂꯣ ꯃꯁꯤꯕꯣ? ꯂꯦꯝꯕꯤꯁꯨ ꯈꯨꯝꯂꯩ: ꯑꯥꯎ, ꯈꯪꯗꯤ, ꯑꯗꯨꯅ ꯍꯨꯔꯥꯟꯍꯧꯗꯣꯏ ꯆꯥꯂꯣ? ꯑꯗꯨꯅꯤ, ꯍꯟꯗꯛꯁꯨꯅꯦ ꯍꯨꯔꯥꯜꯂꯗꯤ ꯃꯥꯏꯅ ꯃꯊꯤ ꯕꯣꯔꯥ ꯆꯤꯁꯁꯅꯤ꯫ ꯍꯣꯏ, ꯇꯧꯖꯁꯅꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ꯫ ꯅꯨꯔꯩ ꯑꯃꯗꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯄꯗꯨꯗ ꯊꯔꯣꯅ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯥꯏꯅꯔꯤꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅ ꯊꯔꯣꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯞꯅ: ꯏꯇꯥ ꯅꯨꯔꯩ, ꯏꯇꯥ ꯂꯦꯝꯕꯤ, ꯑꯩ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯔꯤꯗꯣ ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦꯕ꯫ ꯑꯩꯅ ꯃꯃꯥꯡꯗ ꯊꯤꯕꯣꯡ ꯂꯥꯎꯕꯤ ꯑꯣꯏꯔꯕꯅ ꯑꯩꯅ ꯍꯦꯟꯅ ꯌꯥꯝ ꯆꯥꯅꯤꯡꯕꯒꯤ, ꯅꯈꯣꯏ ꯃꯌꯥꯝ ꯄꯤꯖꯅꯤꯡꯗꯕꯒꯤ ꯑꯩꯅ ꯁꯤꯡꯖꯨꯗꯣ ꯂꯣꯠꯁꯤꯟꯕꯅꯤ ꯈꯥꯏꯗꯣꯛꯂꯒ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯁꯤꯡꯖꯨꯗꯣ ꯆꯥꯔꯨꯕꯗꯒꯤ ꯑꯩ ꯏꯁꯥꯁꯨ ナꯔꯤꯕꯅꯤ ꯃꯇꯝ ꯀꯨꯏꯅ꯫ ꯑꯗꯣ ꯃꯔꯝꯗꯨꯅ ꯏꯇꯥ, ꯑꯩ ꯍꯟꯗꯛꯃꯨꯛꯇꯤ ꯇꯧꯔꯔꯣꯏꯒꯦ ꯑꯗꯨꯃꯥꯏꯅ꯫ ꯑꯩ ꯑꯁꯦꯡꯕꯩ ꯇꯧꯔꯔꯣꯏꯕ ꯏꯇꯥ꯫ ꯑꯩ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ,
ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯏꯇꯥ ꯊꯔꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯅꯨꯔꯩꯒ ꯂꯦꯝꯕꯤꯒꯁꯨ ꯍꯥꯏꯔꯛꯂꯤ ꯐꯔꯦ ꯏꯇꯥ ꯋꯥꯈꯜ ꯇꯥꯔꯣꯀꯣ ꯋꯥꯈꯜ ꯇꯥꯔꯣ ꯅꯪ ꯆꯥꯒꯟꯕꯤ ꯌꯥꯡꯒꯟꯕꯤ ꯊꯤꯕꯣꯡ ꯂꯥꯎꯕꯤ ꯃꯤ ꯄꯤꯖꯅꯤꯡꯗꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯨꯀꯣ ꯑꯣꯏꯔꯅꯨ ꯍꯣꯏ ꯏꯇꯥ ꯑꯩ ꯋꯥꯈꯜ ꯇꯥꯔꯒꯦꯕ ꯉꯁꯤꯗꯒꯤ ꯑꯩ ꯄꯨꯛ ꯐꯕꯤ ꯑꯣꯏꯔꯒꯦ ꯃꯤ ꯄꯤꯖꯅꯤꯡꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯦ ꯍꯣꯏ ꯏꯇꯥ ꯑꯗꯨꯅꯤꯗꯅ ꯐꯔꯦ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯅꯪ ꯁꯤꯗꯒꯤꯗꯤꯅꯦ ꯋꯥꯈꯜ ꯇꯥꯗꯅ ꯅꯁꯥ ꯅꯌꯨ ꯐꯕꯤ ꯑꯅꯣꯏꯕꯤ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯤ ꯂꯩꯁꯥꯕꯤ ꯍꯥꯏꯗꯣ ꯑꯣꯏꯔꯣꯀꯣ ꯏꯇꯥ ꯊꯔꯣꯅ ꯍꯣꯏ ꯏꯇꯥ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯏꯇꯥ ꯑꯣꯏꯖꯔꯣ ꯑꯗꯣꯝꯅ ꯊꯔꯣꯗꯣ ꯃꯇꯥ ꯑꯅꯤꯗ ꯂꯥꯜꯂꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯔꯥꯎ ꯃꯈꯣꯏ ꯃꯇꯥꯁꯤꯡꯗꯣ ꯁꯤꯡꯖꯨꯗꯣ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯊꯔꯣꯗꯣ ꯃꯍꯥꯛꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗ ꯃꯍꯥꯛ ꯃꯥꯒꯤ ꯃꯌꯥꯡ ꯀꯪꯕꯒꯤ ꯑꯅꯥꯕꯗꯣ ꯐꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯃꯁꯥꯗꯣ ꯅꯣꯏꯈꯠꯂꯗꯨꯅ ꯃꯁꯥꯀꯗꯣ ꯌꯥꯝꯅ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯥꯒꯟꯕꯤ ꯌꯥꯡꯒꯪꯕꯤ ꯍꯥꯏꯕꯗꯣ